Season of a sack in young than Jara. How I told you, I can get. ค่อยฮับตาเดินเอาหุ้มหลักติงาทงมาสั่งใครเนี่ยที่ทงมาเดี๋ยวค่อยจ้ารักใช้ทีมเดี๋ยวเอาหุ้มหลักกระจ้ารักเงินอ่ะทุกนี่นะไอ้นั่งหลับแต่งหิ้งมันว่ามันนั่งเด็ดเนี่ยงาสิดีคุยดีตาม สิได้ยังไงหรอไม่ยังนี่พวกนั้นนกแล้วกันอ่ะยังไงก่อนไม่ยังว่าสิดียุ่มเด็กคุยตามมุกี้มาจันป้าจังก็พูดแต่มากี้ปวดใจขระก็คุยกิสุขระผู้บิเรบุกอดไม่ยังใครกินนู่นยิ่งมินเนอร์เซ่ใครหันบดามาบุกนะมาสู้กิดังเนยเซ่คุยกิสุขเดียวดีสรอยขระมาผู้บิเรสิสินะคุยกิกระกี้มาเซ่กิมายุ่มเด้อสาวบ้าเป็นวันนี้ก็คุยยังไงเดน่ะจิงกุมผัวคุยยังไงเนี่ยใครจะเลยสิเสียยังขนาดนั้นพี่รับคนนี้บุกมวยน่ะอันนี้สิกรีนยามน่ะอดไปเดน่ะเองวะเนี่ยไอ้ดิสิเสียอันนี้รักชูมาจ้าบ่อยด้วยเนี่ยคุณชี้กี่วันน่ะคุณชี้กี่วันน่ะมาจู่สิดิพูมิเนี่ยจู่สิพบก็เว้ยยังไม่ยามสิยังปากคนนี้บุกยังพอใจเดี๋ยวฮันเดกิเดลีเดี๋ยวจ้ามันคงเดินจะพอจะมันเดียวดูสิเดลเลยอะดูก็สิสินะจะรู้ยังไงจะรู้ได้ชอบสิลาดีพอได้จารึกสิไอ้คำเดสิแต่สิ่งมันจะจะรักไม่ยามสินะจะรู้ยังไงภาษาไม่ได้ชอบก็จะรักปนเนี่ยอามาท่าบ่ดอกดูก็นารินก็จะเรียบบ่นารินดูก็ยังปังมาซาเดดูก็ท่าบ่ดอกดูไม่ยังจะสิท่าบ่บ่ดูสุกุมบ่เจบาซาดูบุดียาวงเนี่ยดูคุยจะรักที่บ่คำเดบ่ดูสิสินะจะรู้ยังไงบ่กว่าสินะจะรู้ยังก็no usoi je hayeng koi khesi tau gen tau ri adu nang na ba che le ni ko si usoi je am ko le yo che se kai no de ki akoi si oi de ki puklai ni se to no de ki se usoi pu pagi joma se da mo la ke video ma yong de mo bi adu duga si sina phakpai ya me ai thawai se nungai te la thawai nungai te video na ma me hogala sian gre blessing na hairo nangi khong player ko do hai fina layer ko do hairo kana levi re ino dubo chichi jobila chichi bedana chichi jobine ne chichi jobine lai bedo chichi bedana na paisa piri ne chichi jobine lega paisa chichi jobina mana lo gre na hayeng chichi bedana do saurani da paisa na ina tingi mana na mi lo gre na chichi bedana na ne blessing gi lai bi yo na chichi chobi do paisa pi hai ba ay lai ge yam sale flower ge yam sale ado chichi gi chappal ji di chap chai ngasi gi chappal ji mama do ja gre ado khar le ga chichi de sa ni blessing gi dum thambi khar le sa gre ni mai mo khong yam tu jong ai sum nungai te ba si sina kanghuman je ai di hai nei ko la ga sa ba kanghuman ji di adu oi ma le kwa dai na se ma tha ma am ta no to ke si sina phakpai ai la pu iron doi ne myam akoi de la pu mo ho do koi terrace ta tha ba la pu do adu hai lon tho ani amani yong gi oi re amana koi gi oi re ge na ya me 짜서 잘하고. mushroom. 당 seasonally 살짝 빼고 되니까. manam dia tu nak kan ni. Jam tu. Mai boleh di lapu yo macam ni begitu. Krisa tu lah tamnya. Yumdadi maya maka shoy na khalam hoy doine akoi sidadi saba phangakdram na akoi yumda suja sakti da akoi de pai ho ado aina yumda lei ngai dadi toning ko ka se kano taw da ban sisna peruk jara ma thela phurok si jo akoi ki degi tum hechara apne ni ko lagte ko akoi kum gol dagi helai ne jara am tang kano taw gen imana happy rei ne जरा हमने टोनिंग कोक से हेडो रोगे लेबा को करियो मयाम मयाव रे पोसी टोनिंग कोक ना कनी याम टोनिंग कोक की टोनिंग कोक से कोई तो होजरी को तो इमाना युमदा कनो तो उनिना आइदि होमन बनिना कोई सर कितन हैप्पी गे कंग बा माइ कितन तो रगा तिंगगा पिजो यो मबोंग ना सिना ना पाकी मयाम सिना पाकी ने
ꯊꯥꯅꯕꯁꯨ ꯈꯤꯇꯪ ꯑꯃ ꯊꯥꯔꯒ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯑꯗꯨꯒ ꯀꯩꯅꯣꯗ freezer ꯗ ꯍꯥꯞꯄꯒ, freezer ꯗ ꯍꯥꯞꯄꯒ ꯊꯝꯒꯦ ꯉꯥ ꯊꯣꯡꯕꯗ ꯊꯥꯡꯅꯅꯕ. ꯐꯖꯅ ꯄꯤꯔꯛꯑꯦꯍꯦ. ꯁꯤ ꯑꯩꯈꯣꯏꯗꯒꯤ ꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤꯅꯦ, ꯌꯨꯝꯗꯒꯤ ꯏꯃꯥꯅ ꯐꯨꯑ ꯄꯤꯔꯛꯄꯅꯤ. ꯁꯤ ꯐꯨꯛꯄꯒꯤ ꯚꯤꯗꯤꯑꯣꯒꯗꯤ ꯑꯃꯨꯛ ꯅꯝꯃꯨꯛꯇ꯭ꯔ ꯃꯥꯅꯤ ꯌꯨꯝꯗ. ꯁꯤꯅ ꯅꯝꯕ꯭ꯔꯥ. ꯃꯌꯥꯝ ꯅꯝꯔꯥꯁꯦ ꯑꯩꯅ ꯀꯨꯏꯔꯦ ꯆꯥꯗꯕ ꯀꯩꯅꯣ ꯇꯧꯔꯦ, ꯆꯍꯤꯗ ꯈꯖꯤꯛ ꯈꯔꯛ ꯅꯠꯇ꯭ꯔꯦ. ꯆꯍꯤꯁꯦ ꯑꯩꯅ ꯅꯝꯔꯥ ꯆꯥꯗꯕꯁꯦ ꯆꯍꯤ 10-20ꯃꯨꯛ ꯁꯨꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ. 10ꯒꯤ ꯃꯊꯛꯇꯤ ꯑꯣꯏꯔꯅꯤ. ꯑꯣ ꯑꯩꯅ ꯑꯃꯨꯛ ꯆꯍꯤ 5ꯃꯨꯛꯇꯤ ꯆꯥꯗ꯭ꯔꯦ. ꯅꯪ ꯌꯨꯝ ꯂꯩꯔꯝꯃꯤꯉꯩꯗ ꯆꯥꯔꯅꯤꯗꯅ. ꯆꯍꯤ ꯑꯃ ꯂꯩꯕꯗꯣ ꯑꯃꯨꯛꯇ ꯆꯥꯔꯛꯇ꯭ꯔꯣ? ꯆꯥꯔꯛꯇꯦ. ꯑꯣ. ꯃꯇꯝ ꯑꯣꯏꯗꯕꯒꯤ. ꯑꯩꯗꯤ ꯆꯍꯤ 10ꯒꯤ ꯃꯊꯛꯇ ꯆꯥꯗ꯭ꯔꯦꯕꯀꯣ. ꯑꯗꯣ ꯑꯩꯅ ꯅꯝꯔꯥ ꯐꯪꯉꯒꯗꯤ ꯃꯄꯨꯟ ꯃꯆꯥ ꯑꯝꯇ ꯑꯣꯏꯔꯁꯨ ꯍꯥꯞꯄꯤꯔꯛꯑꯣꯅ ꯏꯃꯥꯗ ꯍꯥꯏꯈꯤꯕꯗꯨꯗ ꯅꯝꯔꯥ ꯍꯌꯦꯡꯒꯤ ꯈꯤꯇꯪ ꯌꯥꯝꯅ ꯄꯤꯕꯤꯔꯛꯑꯦ. ꯏꯁꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯑꯃ ꯄꯨꯊꯣꯔꯛꯀꯦ. ꯃꯌꯥꯝꯁꯦ ꯀꯩꯅꯣꯗ ꯌꯨꯝꯗꯒꯤ ꯑꯣꯏꯅ ꯍꯥꯞꯍꯜꯂꯛꯑꯕꯅꯦ. ꯁꯤꯗꯩꯗ ꯀꯩꯅꯣꯗ ꯕꯨꯔꯥꯔꯤ ꯔꯣꯝꯗꯗꯤ ꯈꯤꯇꯪ ꯐꯪꯐꯝꯗꯤ ꯂꯩ, ꯍꯦꯛꯄ ꯆꯠꯄꯗꯣ ꯈꯤꯇꯪ ꯐꯔꯛ ꯇꯥꯔꯕꯀꯣ. ꯂꯝꯁꯨ ꯊꯥꯞꯄꯒ ꯌꯥꯅꯗ꯭ꯔꯕ ꯃꯇꯝꯁꯦ. 로터스키. ꯊꯝꯅꯥ ꯃꯔꯤꯅ ꯌꯥꯝ fare. 3 ꯍꯥꯞꯄꯤꯔꯛꯑꯦ. ꯏꯕꯨꯡꯉꯣꯅ 3 시 ꯍꯥꯞꯄꯤꯔꯛꯑꯦ. 3 로터스키. ꯁꯨꯔꯦ. 로터스키. ꯂꯣꯇꯁ ꯂꯤꯐ. ꯌꯥꯝ fare, ꯌꯥꯝ fare. ꯁꯤ ꯍꯌꯦꯡ ꯇꯪꯈꯥꯏ ꯇꯧꯔꯒꯅꯦ ꯀꯀꯥ. ꯇꯪꯈꯥꯏ ꯅꯠꯇꯦꯗ, ꯃꯁꯨꯡ ꯇꯧꯒꯗꯧꯅꯤ. ꯑꯃꯨꯛ ꯊꯝꯖꯤꯟꯒꯗꯧꯅꯤ. ꯃꯊꯪꯒꯤ ꯀꯩꯅꯣꯝ ꯆꯥꯕꯗ, ꯀꯦꯂꯤ ꯆꯅꯥ ꯆꯥꯕꯗ ꯍꯥꯞꯅꯅꯕ ꯃꯅꯝ ꯅꯨꯡꯁꯤꯅ. ꯐ꯭ꯔꯤꯖꯇ ꯐꯖꯅ ꯌꯣꯝꯃꯒ. ꯑꯗꯣ ꯉꯥꯏꯈꯣ ꯑꯩ ꯆꯥꯁꯤ. ꯃꯥ ꯌꯥꯝ ꯐꯨꯠꯅꯤꯡꯕ ꯑꯃ ꯂꯩꯔꯦ. ꯊꯣꯏꯊꯣꯏ ꯑꯗꯨ ꯄꯥꯏꯔꯒꯅꯨ, ꯃꯊꯪꯗ ꯎꯠꯁꯦ ꯁꯤ ꯂꯣꯏꯔꯒ. ꯊꯔꯣꯏ ꯄꯤꯔꯛꯑꯕꯅꯤꯅ ꯃꯥꯒꯤ ꯌꯥꯎꯗ ꯌꯥꯗ꯭ꯔꯕ. ꯃꯥꯒꯤ ꯊꯔꯣꯏ ꯊꯣꯡꯕꯗ ꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯗꯤ ꯆꯥꯅꯤꯡꯗꯦ. ꯑꯩꯒꯤ ꯑꯣꯏꯅ ꯊꯔꯣꯏ ꯃꯍꯥꯎ ꯌꯥꯎꯗꯦ. ꯃꯥ ꯁꯤꯗꯤ ꯑꯁ ꯍꯩꯕꯥ ꯃꯅꯥ. ꯍꯩꯕꯥ ꯃꯅꯥꯁꯤ ꯃꯅꯥ ꯃꯁꯤꯡꯗꯤ ꯌꯥꯅꯤꯌꯦ. ꯍꯩꯕꯥ ꯃꯅꯥꯗꯣ ꯆꯣꯡꯉꯝꯃꯔꯣꯏꯕ. ꯑꯗꯨꯒꯤ ꯑꯆꯣꯡꯕꯈꯩ ꯄꯤꯔꯛꯑꯝꯒꯅꯦꯕ. ꯀꯩꯅꯣ ꯑꯩꯈꯣꯏ ꯈꯛꯇꯪꯒꯤ ꯌꯥꯔꯦ. ꯍꯥꯏꯗꯤ ꯂꯩꯕꯒꯤ ꯅꯠꯇꯦ ꯃꯌꯥꯝ. ꯏꯔꯣꯜꯂꯒ ꯆꯥꯕ ꯌꯥꯅꯤ, ꯀꯥꯡꯁꯨꯗꯤ ꯌꯥꯔꯦ. ꯀꯥꯡꯁꯨꯔ ꯑꯣꯏꯔꯒ ꯑꯁ ꯃꯦꯠꯂꯒ ꯑꯗꯨꯝ ꯌꯥꯏꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ. ꯅꯠꯇꯦꯗ, ꯏꯔꯣꯜꯂꯒ ꯑꯣꯏꯅ ꯆꯥꯔꯒꯦ ꯍꯥꯏꯕ. ꯁꯤꯁꯦ ꯀꯩ ꯀꯧꯒꯦ? ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯄꯥꯟꯅꯦ. ꯃꯄꯥꯟ ꯌꯥꯎꯔ ꯄꯤꯔꯛꯑꯦ. ꯑꯗꯨꯗꯤ ꯁꯨꯔꯒ ꯃꯔꯨ ꯃꯔꯥꯡ ꯑꯣꯏꯅꯒ ꯁꯤ ꯊꯥꯡꯅꯩꯗꯅ. ꯄꯨꯂꯞ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ. ꯍꯥꯞꯆꯟꯈ꯭ꯔꯣ. ꯃꯌꯥꯝ ꯁꯤꯁꯤꯅꯦ ꯉꯁꯤ ꯄꯣꯠ ꯈꯖꯤꯛꯇꯒꯤ ꯌꯥꯝ ꯄꯣꯔꯛꯑꯦ ꯑꯉꯥꯡꯅ. ꯑꯗꯣ ꯁꯤ ꯀꯩꯅꯣ? ꯑꯗꯨꯅ ꯊꯣꯏꯊꯣꯏꯒꯤ ꯑꯆꯥꯔ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯁꯥ. ꯑꯗꯨ ꯁꯥꯅꯦꯕ, ꯁꯥ. ꯍꯥꯏꯗꯤ ꯌꯦꯟ ꯁꯥ ꯀꯩꯀꯥ ꯄꯨꯊꯣꯔꯛꯑꯅꯨ. ꯁꯤ ꯗ꯭ꯔꯦꯁꯤꯒꯤꯅꯦ. ꯑꯩꯅꯁꯨ ꯆꯥꯕ ꯌꯥꯗꯦ. ꯑꯩ ꯄꯥꯏꯕ ꯇꯜꯂꯦ. ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯏꯟꯖꯥꯡ ꯅꯥꯄꯤꯁꯦ ꯂꯣꯏ ꯂꯣꯏꯈ꯭ꯔꯒ ꯍꯧꯖꯤꯛ ꯑꯅꯥꯟꯕ ꯑꯣꯏꯅ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ. ꯑꯩꯈꯣꯏ ꯃꯊꯣꯏꯒꯤ ꯃꯤꯃꯤ. ꯃꯌꯥꯝꯁꯤꯁꯤꯅ ꯁꯣꯏꯕꯨꯝ ꯂꯩꯔꯦ. ꯁꯣꯏꯕꯨꯝꯁꯤꯗꯤ ꯍꯥꯡꯇꯣꯛꯑꯔꯣꯏꯒꯦꯀꯣ, ꯍꯥꯏꯗꯤ ꯃꯅꯝꯁꯦ ꯀꯩꯅꯣ ꯇꯧꯔꯅꯤ. ꯁꯨꯃꯥꯏꯅ ꯆꯦꯔꯪꯗ ꯊꯝꯃꯒꯦ. ꯊꯣꯏꯊꯣꯏꯒꯤ ꯖꯒꯣꯏ ꯁꯥꯕꯒꯤ ꯗ꯭ꯔꯦꯁ, ꯍꯥꯟꯅꯒꯤ ꯑꯋꯥꯠꯄ. ꯁꯤꯁꯤꯅ ꯀꯩꯅꯣ ꯇꯧꯔꯒꯦ ꯃꯌꯥꯝ. ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯊꯕꯛ ꯁꯪꯉꯒ ꯗ꯭ꯔꯦꯁ ꯐꯖꯅ ꯁꯦꯠꯂꯒ ꯃꯥ ꯖꯒꯣꯏ ꯃꯇꯦꯛ ꯑꯃ ꯁꯥꯍꯜꯂꯛꯀꯦ. ꯁꯤꯅ ꯈ꯭ꯋꯥꯡꯆꯦꯠ ꯍꯥꯏꯇꯥꯔꯦꯅꯦꯀꯣ. ꯈ꯭ꯋꯥꯡꯗ ꯀꯩꯅꯣ ꯇꯧꯅꯕ. ꯃꯥꯏ ꯍꯥꯟꯅꯒꯤꯗꯣ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯦꯕꯀꯣ. ꯍꯥꯏꯗꯤ ꯃꯥ ꯂꯩꯁꯥꯕꯤ ꯐꯥꯔꯛꯑꯅꯤ. ꯁꯤꯅ ꯃꯆꯦꯒ ꯃꯕꯣꯛꯀꯅ ꯂꯩꯔ ꯄꯤꯔꯛꯏꯅꯦ. ꯑꯗꯒꯤ ꯀꯖꯦꯡ ꯂꯩꯗꯤ ꯅꯍꯥꯟ ꯀꯩꯅꯣꯅ ꯃꯅꯦ ꯄ꯭ꯔꯦꯝꯂꯇꯥꯅ ꯂꯩꯔꯒ ꯄꯤꯕꯤꯔꯛꯈ꯭ꯔꯕꯅꯦ. ꯑꯗꯨꯒꯤ ꯑꯋꯥꯠꯄ ꯃꯆꯟ ꯍꯥꯏꯒꯗ꯭ꯔꯥ, ꯃꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠ ꯆꯩꯗꯣ ꯁꯥꯡꯅ ꯎꯠꯂꯛꯑꯣ. ꯑꯗꯨ ꯃꯌꯥꯝꯁꯤꯗ ꯂꯩ ꯄꯔꯦꯡ ꯐꯖꯕ ꯑꯃꯁꯨ ꯂꯩꯔꯦ. ꯃꯥꯏ ꯐꯤ ꯑꯉꯧꯕꯗꯣ ꯌꯥꯝ ꯐꯖꯩ. ꯁꯤꯗꯅ ꯃꯆꯨꯁꯦ ꯐꯖꯗ꯭ꯔꯗꯣ. ꯅꯍꯥꯟ ꯀꯩꯅꯣ ꯐꯣꯟꯗꯅ ꯃꯆꯨꯗꯣ. ꯁꯤꯅ ꯂꯦꯁꯟ ꯐ꯭ꯔꯤ ꯂꯩꯔꯦ. ꯁꯤ ꯃꯆꯨ ꯐꯖꯩꯌꯦ. देखो अन्नी छुई है मैं तो अन्नी हम छुई है अहम छुई है मैम सिजिबो अपी संदल रुपया 80 नी ꯆꯨ ꯂꯨꯄꯥ 50 ꯂꯨꯄꯥ 150ꯒꯤꯅꯤ ꯁꯤ. ꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯄꯥꯏꯔꯛꯄ ꯈꯨꯟꯅꯨꯗꯒꯤ ꯑꯩ ꯊꯠꯀꯦ ꯌꯦꯡꯉꯨ. ꯇꯨ ꯁꯤꯃꯗ ꯂꯨꯄꯥ 50. ꯃꯣꯏꯗ ꯍꯦꯟꯅ ꯂꯥꯛꯃꯟꯈ꯭ꯔꯦ. ꯀꯔꯝꯕ ꯈꯨꯟꯅꯨꯗꯩ ꯑꯣꯏꯖꯥꯠꯅꯣ ꯈꯪꯗꯦ. ꯑꯗꯨꯅꯦ ꯁꯤꯗ ꯄꯥꯏꯔꯛꯄ ꯈꯨꯟꯅꯨ ꯃꯌꯥꯝꯗ ꯑꯩ ꯊꯠꯀꯦ ꯑꯗꯨꯒ ꯍꯥꯞꯆꯟꯒꯦ. ꯃꯊꯪꯗꯗꯤ ꯋꯥꯍꯣꯡꯁꯦ. ꯑꯩꯈꯣꯏ ꯁꯤꯗ ꯋꯥꯍꯣꯡꯁꯨ ꯌꯥꯝ ꯄꯥꯏꯔꯦ. ꯋꯥꯍꯣꯡ ꯑꯣꯏꯅ ꯊꯠꯂ ꯍꯥꯞꯀꯗ꯭ꯔꯥ? ꯑꯗꯨꯗꯤ ꯌꯥꯝ ꯐꯖꯕ. ꯁꯤ ꯃꯃꯥ ꯁꯦꯝꯕꯤꯔꯒꯦ. ꯁꯤ ꯑꯍꯨꯝꯁꯤꯅ ꯆꯞ ꯆꯥꯔꯦ. ꯌꯥꯔꯦ. ꯆꯔꯣꯡ ꯑꯃ ꯂꯩ, ꯑꯗꯨ ꯂꯨꯄꯥ 150ꯅꯦꯌꯦ. ꯑꯗꯒꯤ ꯄꯄꯥꯗ ꯃꯌꯥꯝ ꯇꯨ ꯁꯤꯁꯤꯅ ꯃꯥꯒꯤ ꯀꯣꯛꯇ ꯐꯥꯅꯕ ꯕꯇꯔꯐ꯭ꯂꯥꯏ ꯀꯨꯔꯥꯛꯅꯦ.
kurak tu nak tat loi dro thami ku tham do kurak tu mai tham na bro mai nga sai jab de gari ma mai ta hor ne ꯑꯗꯨ kala ida ta hor ne khang dre ꯑꯩꯉꯣꯟꯗ ꯇꯥꯏꯖꯔꯦ mama na mangali ne mama na siu hai bagi blessing na di si jaro hai ba ma nga sai shaur da ne ko na ngang ꯅꯪꯉꯣꯟꯗ ꯉꯥꯡꯉꯤꯔꯣ nang na siu hai ba gi mangan gre ai di siu hai ba ne se khudang phabi jem ta pi rak se na ko na adu hapo ꯁꯤꯁꯤꯅ ꯃꯈꯨꯠ ꯄꯤꯔꯛꯑꯣ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯃꯌꯥꯏꯗ ꯑꯣꯏꯅ ꯇꯧꯁꯤ ꯄꯥꯏꯔꯨꯔꯅꯨ ꯅꯪ ꯍꯦꯛꯇ ꯄꯥꯏ hayeng jagoi sabda adumai na sit ka dong ne moi handaki la ro du nang ma di phai ki lam yaw mayam kano phajabri ngo se blessi je phajabra phajadabra am ta hi ro to je pam jara ba se lo no hayeng phajana se lo ba ngasi di ꯍꯌꯦꯡ thi ꯃꯃꯥ ke ꯐꯖꯅ ꯀꯦꯕ ꯁꯤꯗꯤ ꯑꯃꯇꯪ ꯌꯦꯡꯖꯦꯕ ꯈꯨꯠꯅ ꯑꯃꯇꯪꯗ ꯎꯜꯍꯜꯂꯒ ꯇꯨ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯕ Yang fajare ko. ꯁꯨꯃꯥꯏꯅ ꯇꯧꯔꯣ mana mo angel le tori pam jara bo thui thoi adu kanada thank you hai doino thank you je kanana hai kana le bi re no bo do bobok ti yaw dro bobok yo na che che chok bi ngak ta hai le da kai no na naboka che che be na ga di ma thwai shop ne lo ne na che chok bi de loi credit bi gre na ahum mak hayo ꯆꯤꯆꯦ ꯍꯥꯏꯌꯣ ꯆꯤꯆꯦ ꯕꯦꯗꯅꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯗꯕ yare ana si dum loro si ya na nam si ugen na wane 야르세 저거 걸어서 말이야 남자 하이드레 뭐 na kuto kamai sai have na nang ta la kuto jogoi da 사인에서 걸어 사인에서 꽂다 사인에서 ya mai re se ya mai re ayang phajana set pe yare se adudi akoi ngasi gi porak pot che mayam utpal oire po se khare yam ma na ba ibungo nangi du hap chala sira akoi ibungo gi du lai tamaga pot mayam thare kana kare video loiraga mai photo mo hap chala thare loire mayam ngasi thajadana pot am yame angang na pori ji jo adu maroi ji madi kitang hoji khau gi cha ti nem di neme adu orga jo tang try tauge 이게 프리즈에 탐절라가 aduga 탐전가니 atai mara kharajina akoi phajana freezer da thamaga kano tauge nga thongma da thakpagi blesi gi moi bungju sida leire ado atai mayam ji loi special oibagi marak ta ko paidagi special oi ja atai nathie ba sigi charu yen ji de ai chai kun musuro mane ba aina mapanda leitringa yumda chagi ba dudi adudi na chagi dre ba je baba lai ngai da chagi bra sudi to chadra mane da ꯅꯪꯒ ꯍꯦꯟꯅ ꯆꯥꯔꯦ ꯑꯩ chada di kai no nang kai char ꯇꯥꯏꯗꯦ ꯍꯧꯔꯛꯑꯅꯤ ꯑꯩ sidana ba sa kai jang dang char hawai thongudi na kai khange ꯑꯩꯈꯣꯏ ꯍꯞꯇꯥ ꯑꯃꯗ ꯑꯍꯨꯝꯂꯛꯇꯤ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯍꯥꯏꯅꯁꯤ ꯊꯣꯡꯕꯗꯣ ꯑꯩꯈꯣꯏ ꯆꯥꯔꯛꯇꯦ ꯆꯍꯤ ꯑꯃꯗ ꯑꯍꯨꯝꯂꯛꯀ ꯆꯥꯔꯝꯒꯅꯤ aduna ni na aina nang lakpada nga hingmana wa nang de ꯀꯣꯡꯕ ꯊꯥꯗꯝꯗꯤ ꯌꯦꯡꯕꯤꯌꯣ wa kura fajare ꯀꯣꯡꯕ ꯑꯥꯡꯒ fajare ꯑꯇꯩꯗꯤ ꯀꯨꯔꯥ ꯃꯐꯝꯗꯤ nang pina tum ta tongo ne am te yenge sen nang ta tongo lepo stand up lekolo ꯆꯤꯆꯦ ꯕꯦꯗꯅꯥꯅ ꯏꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯐꯥꯍꯟꯈꯤꯗꯣꯔꯦ ꯋꯥꯎ ꯈꯨꯅꯤꯡ ꯈꯨꯋꯥꯡꯁꯤꯗꯤ kai no je hayeng kai yamuna turen de hi tongo je ꯅꯠꯇ꯭ꯔꯣ ꯂꯥꯛꯑꯣ ꯃꯃꯥ ꯍꯥꯞꯄꯒꯦ ꯀꯔꯤ ꯐꯣꯇꯣ ꯅꯝꯗꯣꯏ ꯅꯠꯇ꯭ꯔꯣ se sini mayam aduga sigi chengum jiga adi chengum ji de yunggi chengum ji de koi chaba phangde na sidaida ku semgi da natabade ana yunggi chengum je yam chana na isi hoide sauram mena koi iche to na pibira kone aduga sigi charu yenjina koi gi imam de gi lekai koi mata de hoide sauram mena ha ꯁꯤꯁꯤꯗꯤ ꯅꯣꯡꯃꯗ ꯍꯦꯟꯅ ꯊꯝꯕ ꯌꯥꯗꯦ ꯍꯥꯏꯗꯥꯏꯅꯦ no mudra te huji khudakta chathogdredi ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯤ ꯁꯦꯝꯗꯣꯛꯑꯁꯦ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯍꯌꯦꯡ ꯊꯝꯕ ꯌꯥꯔꯔꯣꯏꯕ ꯌꯥꯔꯣꯏ. ꯀꯩꯅꯣ ꯇꯧꯔꯝꯒꯦꯕ
ꯍꯧꯖꯤꯛ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯃꯌꯥꯝ ꯑꯍꯤꯡ ꯑꯣꯏꯔꯁꯨ ꯉꯧꯊꯣꯛꯑ ꯉꯁꯤ ꯆꯥꯊꯣꯛꯑꯒꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯈꯣꯏ ꯀꯥꯟꯅꯒ ꯀꯩꯅꯣ ꯆꯠꯂꯨꯔꯗꯤ ꯄꯨꯡ ꯑꯃꯒ ꯇꯥꯏꯗ ꯑꯗꯨꯅ ꯀꯩꯁꯨ ꯅꯠꯇꯦ. ꯑꯗꯨ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯁꯤꯃ ꯉꯧꯊꯣꯛꯑ ꯆꯥꯊꯣꯛꯑꯁꯦ ꯁꯄꯤꯁꯦꯜꯁꯦ ꯎꯌꯦꯟꯒ ꯊꯝꯅꯥꯒ ꯀꯥꯏꯗꯤ ꯎꯌꯦꯅꯣ ꯆꯦꯡꯒꯨꯝ ꯆꯦꯡꯒꯨꯝ ꯉꯁꯥꯏꯗꯩꯅꯦ ꯃꯥꯅ ꯎꯌꯦꯟ 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 ꯑꯁꯤꯅ ꯀꯩꯅꯣ ꯎꯌꯦꯟ ꯍꯥꯏꯁꯤꯅ ꯅꯍꯥꯟ ꯎꯇꯤꯗ ꯊꯥꯛꯄ ꯆꯩꯔꯥꯎꯕꯩꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯈꯔꯗꯤ ꯏꯁꯄꯦꯁꯦꯜ ꯑꯣꯏꯕꯅꯦ ꯃꯥꯁꯦ ꯈꯪꯕꯗ ꯃꯥ ꯉꯥꯗꯦꯅ ꯈꯪꯗꯕꯅꯤ ꯃꯌꯥꯝ ꯉꯥ ꯌꯥꯝ ꯆꯥꯔꯛꯄꯩꯀꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯌꯥꯔꯦ ꯀꯔꯤꯅꯣ ꯅꯝꯗꯣꯏꯁꯦ ꯐꯣꯇꯣ ꯃꯌꯥꯝ ꯌꯥꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯑꯉꯥꯡꯅ ꯄꯨꯁꯟꯕꯤꯔꯕ ꯄꯣꯠꯁꯦ ꯁꯤꯈꯩꯅꯦ ꯃꯅꯥ ꯃꯁꯤꯡꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯤ ꯇꯨ ꯌꯦꯡꯉꯣ ꯁꯦ ꯍꯌꯦꯡꯒꯤ ꯏꯁꯄꯦꯁꯦꯜ ꯍꯌꯦꯡ ꯀꯥꯡ ꯏꯁꯄꯦꯁꯦꯜꯅꯤ ꯃꯌꯥꯝ ꯈꯦꯆꯤ ꯇꯧꯊꯒꯦ ꯍꯌꯦꯡꯗꯤ ꯃꯌꯥꯝ ꯀꯥꯡꯒꯤ ꯏꯁꯄꯤꯁꯦꯜ ꯃꯌꯥꯝ ꯁꯤ ꯉꯁꯥꯏ ꯍꯥꯏꯕꯤꯔꯝꯃꯨꯀꯣ. ꯐꯨꯛꯂꯛꯏꯅꯦ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯏꯆꯦ ꯇꯣꯟꯅ ꯐꯨꯛꯄꯤꯔꯛꯏꯅꯦ ꯕ꯭ꯂꯦꯁꯤ ꯐꯦꯃꯤꯂꯤꯅ ꯀꯩ ꯀꯥꯡꯗ ꯀꯩ ꯏꯁꯄꯤꯁꯦꯜ ꯇꯧꯋꯦꯗꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯤꯔꯣ ꯎꯝ. ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯀꯥꯡ ꯈꯦꯆꯤꯒꯤ ꯚꯤꯗꯤꯑꯣꯗ ꯎꯁꯣꯏ ꯑꯅꯤ ꯄꯤꯔꯛꯀꯦꯔꯥ ꯁꯦ ꯀꯩꯅꯣꯁꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯗ ꯎꯁꯣꯏꯁꯦ ꯑꯃꯃꯝ ꯄꯥꯏꯔꯒ ꯕ꯭ꯂꯦꯁꯤ ꯅꯄꯥꯅꯤ ꯖꯒꯣꯏ ꯑꯝꯇ ꯁꯥꯒꯦꯔꯣ ꯑꯩꯅ ꯉꯥꯏꯔꯤꯁꯤꯗ ꯂꯦꯞꯈꯠꯂꯒ ꯖꯒꯣꯏꯗꯣ ꯌꯥꯔꯦ ꯁꯤ ꯄꯥꯏꯔꯒꯦ ꯑꯩꯅ ꯃꯊꯣꯏ ꯅꯪ ꯀꯔꯤ ꯄꯥꯏꯗꯣꯏꯅꯣ ꯃꯃꯥꯒꯤꯗꯤ ꯐꯖꯕ ꯑꯣꯏꯅ ꯄꯥꯏꯒꯦꯌꯦ ꯃꯥꯗꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯈꯦꯆꯤꯒꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯤꯀꯣ ꯃꯌꯥꯝ ꯁꯣꯏꯗꯅ ꯌꯦꯡꯕꯤꯔꯣ